ngasi numida waram phongkhiba tuan Manipuri sifungsingdagi amasum thokhiba thawdok wathoksingdagi maruibi ipausing miyamna thamjagi ahanbada kanglaipak maira news tagi lakusaraga sakhangdaba khulai paibisingna IED pokhai henduna amadi numai kapsinduna AR da landakre ngase pungni palom taba matamna tengna paul district ki manungsana narum saibon khulamadi narum khul ani gi marakta kunsuba Assam Riffles ki timama kesper gari kunda tengna paul tamna tholak matamda lambi IED pokhai henduna madi numai kapsinduna sakhangdaba khulai paibisingna landara krari press na phangba pawgi matung inadi kunsuba AR gi tim aduna kesper gari anida tengna paul tamna thorokibani maduda lambi da lumduna kangbu amana IED ama pokhalaki masigi matungna numai kapsilaktuna landaraki AR gi maiki digi so handruna kalani makta minute nifugo mangarom numai kapnaki numai kapna badu AR gi maiki digi aso apana mati yawki de hairi pau sita abdigi thawdok thokpham da ayen security force thamjinduna sakhangdaba khulai paibising adugi khungul liduna coming operation singba sataki mifami pungi pau di phangkide sera sida aina thingkraba lamda masigi lahulup ama oiriba people's Liberation Army PLA narum saibon amadi narum khul ani gi marakta ngasi AR gi mathakta satakhiba ambush adu PLA gi lanmising satakhibani haina su claim tarakli atopa pawmana AMU da migration na khongjang sangsingkhre Manipur University gi administration da asoiba maram oiduna nauna AMU da first semester gi tamlakada ba migration ming phawu sandana leire AMU authority na migration gi career mangana na basin bigano haina ngasi MU gi vice chancellor office gate mamang na khongjang sangsingkhre MU da tamlamba selection tawbada yawraba mahiroi sing yawna sangsingkiba khongjang adura khongjang loi albina na hai tuan ba university gi oina di ahan ba semester tamgada ba mahiroi sing gi mingchan bigi process lokhre aduba MU gi oina di MSc tamnaba khalab mahiroi sing asi pawbo mingchan bigi process tawdana leire masina maram oiduna mahiroi singi punsi da mangjaba ma lakpagi pibam da leire asigumba MU authority gi thawong asi yaning daiki mangna makhatana hai MU da nauna ahanba semester tamlaba selection tawbuda UGC nom gi matungina thabak paikhatbiu tawbuda mahiroi sing mingchan bigi thabak loisin biu MU authority na nasungdana leiba sina graduation gi mahiroi sing saithing pire asigumba kaya si MU authority na miyeng sang da pataragadi akan bokhongjang kya sangsilaga naiki atop pawamadana more da sakhangdaba khulai paibising nongmai sindonda yumda sanglaga lupa lakh ani lut tawbagi thabak sathare border town more da state security force amade central security force na akan mangak senbagi thabak sathare ngei sera asida Kuki khulai paiba militant sing na more da Tamil gi imung manungda sanglaktuna nongmai sindol lut tawbagi thabak sathare hiram siga mari lainana more police to boka chiro lama pisin khradi Oxyation more digi phangma pawgi matu ina di haidi bu lut tawbagi thabasi ngarang numidang wairam pung taruk tarakpa matamna more ward number 2 Dalpati Laikai Tamil Temple Sri Angala Prameshwari amadi Monishwar manakta leiba Mr. Sauhan Bihari kauba Tamil masa amagi yumda thokibani sakhangdaba nongmai masa paiba Kuki community gi miyoi oiramgani haina singnaba mama mamit khumba miyoi mari mangana Myanmar gi number thadaba Kembo bike tungduna laklaga nomai sindonda yumadura sangnaga sel yauna lupa aniga loinana mobile handset phone na lut tawkhibani imung adudigi hairiba polam singa du lut tawkhraba matungna makoina tonglakpa Kembo bike aduda tonglaga na thokre thagdo du hek thokhibaga more police station gi additional SP na lusingba tim ama satunu yengsinki loinana imung manunggi miyoi singda unaduna wari sakhi police gi maike digi yumbu safol Bihari na more police station na thawdo asigi maramda wakat chiro lama piraknaba khanganbada yumbu oiriba sahulna tungda mak punsi da singnarakani haina kibadagi wakat chiro pisin kidre hari atopa pawmana ningol oibisingna ningol sakawbu numita sara henduna paksana wakat mifam satakre ngarang hiangga ginini panba ningol sakawbu numida sida lamda masigi yumthong kudingda amata pangthokna kidre Ningol sakobagi thoramasi pangthokpagi mahota ningol oibisingna phimu setuna madi sara henduna lekai khudingda paksana wakat mipam pamduna lamdamasi da tha taruk hena thokliba kanglupki sathiraba irang asi loisinduna tangdu loitaba Manipur ama oinaba India lenga amadi Manipur lenga na athuba matamna hona biyo haina khongjang sangsingkhre loinana kanglupki irang asida maraibak Manipur gi damakta thawaina pontha pikhraba athaubisingi maphamda ikai khumnabu utpaga loinana awaba pongdokhi Namid asida lamda masigi ningol oibi kiana lambi da tholaktuna
arak arak pa gari kudimak sek to bagi thabak sathaduna ningol sakaubu satpra haiduna yengsinki madura ningol sakaubu satpa lakpa nupi khara su makoina purak pa posai sing gari dagi laktolaga amuk hana masagi miyumda halan bagi khongjang sangsinki khongjang asi thawai mirel gi miyeng makhara paksana sara henduna khongjang sangsinki wakat mi phamadura ningoloi bi kya na manipur gi ngamkhai kai bi yar kuki terrorist gi makut chalaga thiba khangdana lairiba miyoi sing lenga na puthok piro mayum mai kaya madi maran mathum mai na tumna sakraba miyoi sing masagi mayum da hanjinna na ba matik saba security pbu haiba wapam gas phongdoki Imphal West ki manungsana leiba langthabal kunja mai lekai apun mamaira pai bina sara henduna phamkiba wakat mi phamadura moirang them ongbi Vidyavati na phongdorakibada ningol sako bahaina pangthokliba si ipanat ipunat ki yamna mari lenaba tharamamani isam samna saksa banati ningol sako basi sahi amada laurok panthada phaulok pamatung sanawadu lining thawda katlaba matungda ibung ipwa singa pukmen paumina duna thabak sinman maram oiraga unaba phangkidaba du sako bunmin asida unaduna awa nungai wari phongdokna banamini hauju oiragliba lamdam sigi ithak ipom sina maram oiraga ningol oibisingna ningol sako basi saruk yaba ngamloi hena wakat mipam asi phamduna awaba phongdoklibini lenga asina sukari thawdang logani haiba khangdabadagi matam sana sathrakiba irang asi hauju phabu loisinba ngamdana leire hairi haikenasu pausida phongdorakli atopa paumana center na yarabasu yadrabasu separate administration linkhatuna isana lengak saragani kotu center na yarabasu yadrabasu kuki jausingna khundaba manipur gi tuan mapam singda separate administration linkhatuna isana lengak saragani haina indigenous tribal leaders forum ITLF na laktokre Kuki gi MLA tara yauna ITLF kotu amasung kuki jogi miyamna manipur manungda separate administration gi demand tawduna khongjang hena kansin boina ngarang ITLF na sinduna Susampur town na sakhiba miyam gi rally amada saruk yaraduna wapam asi kotu gi general secretary muan tombing na permission na phongdokibani mana hai kuki jau singgi weba manipur laingak tigi tokhaiba leba ama thambiu haina haukiba me thadagi center taksinduna rakli adubunga si phabu demand si thabak to onthok palaithri maram aduna sayolani gi manungda separate administration gi wapam asi sabsaba makhangandraga di isana dumak lengak saragani state ama natragana union territory amagi mawongda isana lengak saduna kuki jogi area singda hiram kudimakta yengsilagana ki panmayabadi demand asi hongba leitana BJP gi MLA taret yauna kuki MLA tarana haujiksu manipur lengak tiki tokhai tana lalong kya yatuna thabak satharakhibani atopa pawmana miyo yamagi yumda sakhangdaba singna hand grenade ama thamchilamle ngase pung mapan ga makhairam taba matamna mayang Imphal police station gi manungsana irong khunauda leiba miyo yamagi yumda sakhangdaba miyo khrana hand grenade ama thamchilamle hairi police tagi phangba pawgi matung inadi sakhangdaba singna hand grenade thamchilamleba miyo esigi aribam Nasimuddin LIC yaima sei humfuga nipan apopole kidrab AMD Rahimuddin kauba irong khunauda leiba miyo esigi yumda geta thamjilibani grenade adu ngase pung mariga minini fuga mangaram taba matamde hand grenade adu masamangna thengnarakibani khudak mayang Imphal police ta paw piraba matuna Manipur police ki bomb expert kangbu loinana hand grenade adu lakhokra haidi grenade thamjilambagi thawdo adu yaning da phongdoktuna laikai miam amadi club na sinduna ngasi wakat mi pham chatakre wakat mi pham aduda grenade thamjilamba asi mari lenaba authority gi miyeng sangbiu yumlakta bom thamjilamba yaning de haiba play card sing sejnaki wakat mi pham adura saruk yakhibi imung asigi samina kaubi nupi amana phongdorakpada imung asina ngasi fawa miyam gi damak kathoktuna thabak tawduna lakli haukiba sai english ngani ga taruk su sakhangdaba kharana yumda bom langsinduna pohanki ngasi su amung hana bom thamjin biduna imung manung dana tana laikai miyam da akiba pokali besi pende kari gi damak ta bom asi thamlam libano matung na sigumba thawdo asi amung hana thugan biganu haina phongdoki irong Sejawa Development Forum gi Joint Secretary Arif Aribam na phongdorakpada ngasi gi thawdo asi yamna nuaitaba thawdo amani yanadaba piendaba lairaba supunamak wari sanaraga warisin prakpa yaba ngakthani asigumba aki tujungba pokpa yaba thabak singa si khul si khaktana tana manipur gi mapam amatana makha tana thugan biganu haina phongdoki anasu pausita spalakli atopa pawmana lamdam sigi ningol oibisingna ningol sakobo numita sara hendno khongjang sangsinkibabu thawa mirelna koknona ikaikumna bulakli tha taruk hena
साथरखिबा कुकी नार्को थियोरिस्ट असुकी मतिक तम थीरब लमसा सजत असिबु इंडिया गवर्नमेंट अमदी मणिपुर गवर्नमेंट अनिना यामना नुंगाइबा लीला अमगुम येंगदुना लैथोकलिबा अमदी इमा लेबाकीदमक थवाइना पोंथा ओइखिबसिंगी एस ग्रेसिया लाउथोकनाबा खोंग्राई निक्तुना लैथोकलिबा मणिपुर लेंगा अमदी इंडिया लेंगा को असुकी मतिक थवाइ मिरेलना पेंदबा फोंदोकपगा लोइनना इमा लेबाकीदमक लैरमलेन पांख्रबा थवाइसिंगु इकाइ खुमनाबु उत्पोइना सिंगनबा अमगिदमक थमोइगी खुदम चंगदमना मिलु पिरांग लोइनना फुरुप असिगी तुंगी मिरोल काउद खुदम ओइहौनब सही अमगी मनुंग अमुक्तंग लाकपा निंगोल ओइबिसिंगना खौरांना गाइजरकपा हियांगैगी निनी पानबा निंगोल सकौबा नुमित्ता सराय हेंदुना खोंजंग संसिंगिबा इरमदमसिगी निंगोल ओइबि इमा खुदिंगमपु थवाइ मिरेलना कोकनुन इकाइकुना बोलकली थवाइ मिरेलगी कन्वीनर टीएस तारा सिंहाना प्रेस थोकपा सिरोलसिना हाय असिगुम्बा इ फुरुप असिगी ख्वाइदिगी फजरबा लिक्लम अमा ओइरिबा मालेमगी अतै फुरुपसिंगना फिदमनिंगाइ ओइरबा हियांगगी निनी पानबा निंगोल सकौबा नुमित असिदा इरमदमसिगी निंगोल ओइबिगी पुनमकी मिलुदगी सिंथरकपा पिरांग इरैसा खुदिमंगना लाइना लौरैसि फुरुप असि कन्ननबगिदमक इरैसा पुनमकता थौना इरिक खिक्लिबनि हाइबसि अखोइ पुनमंगना कौफदे हाइदि सिरोल असिना हाय फुरुप असिगी निंगोल ओइबि पुनमकी नुंगाइरबा नुमित असिदा तुंगी मिरोलगिदमक काथोक्लबा इरमदमसिगी निंगोल ओइबि पुनमकी थमोइ सुक्लबा मिलु पिरांग फुरुप असिबु मलेमगी लैमाइदिगी खुंगुल मुतखिनाबो होनरिबा मरि लैनबा खुदिमकी मथक्ता हाइथबा ओइरगसनु हाइना थवाइ मिरेलना सेंबिबा मपुगी मफमदा थौनिजरि हाइदि अतोपा पावमदना मोइरांगथेम नीलमनीदा MSFDS Lifetime Achievement Award पिरगने हंदक सही ओइना लेमजनिंग ओइरबा मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS Lifetime Achievement Award फिल्म मेकर अमदी राइट ओइरिबा मियामना थोइदो हेदोनो सखंगलब इम्फालगी सगोलबन सलाम लेकाइदा लैबा मोइरांगथेम नीलमनीदा पिरगने हाइना ngasi MSFDS की सेक्रेटरी संजू बसपति मयुमना प्रेस थोकपा सिरोलमना हाइरि स्पेशल सिलेक्शन कमिटी की मिफम आर्ट एंड कल्चर की कमिश्नर सीए लौदुना पांगथोक्लबा मतुंगदा कमिटी असिना नॉमिनेट तौदुना लाइफ टाइम अचीवमेंट अवार्ड पिनबा मोइरांगथेम नीलमनीबु खनखिबनि अवार्ड असि सेल ओइना लुपा लाख अमा ब्राउन्स मेमेंटो साइटेशन अमा सोवाल अमा यावरि अमरमदन नेशनल प्रेस डे थौरमगा मरि लैना मीडिया वर्कशॉप पांगथोखरे ngasi भारत सिनबा थुंगना नेशनल प्रेस डे 2023 की थौरम पांगथोकपगो मणिपुर लैंगा की डायरेक्टोरेट ऑफ इंफॉर्मेशन एंड पब्लिक रिलेशन DIPR न सिंदुना ngasi अयुक पुंग तरा ताबा मतमना इम्फाल की नेते पाट सुथिकता लैबा DIPR की ऑडिटोरियम दा पांगथोखरे थौरम असिगा लोइनना प्रेस काउंसिल ऑफ इंडिया PCI न पीबा हंदक सही गोइबा थीम मीडिया इन era of artificial intelligence हाइबसिदा युमफम ओइदुना मीडिया वर्कशॉप अमसु पांगथोकी ngasi की वर्कशॉप अदुदा रिसोर्स पर्सन ओइना डॉक्टर खुमक्सम रविंद्र सिंहा असिस्टेंट प्रोफेसर डिपार्टमेंट ऑफ कंप्यूटर साइंस मणिपुर यूनिवर्सिटी अमदी थोंगम बोबो सीनियर टेक्निकल ऑफिसर नाइलिट इम्फाल न थीम असिगी मताना वांगाखि मीडिया वर्कशॉप असिगी मॉडरेटर न इम्पैक्ट न्यूज की एडिटर इन चीफ ओइना थाउपुरिबा वाई रूपचंद्र नोइखि लोइदना लमदम सिगी पाउमी किया मसु मीडिया वर्कशॉप असिदा सरक याखि ngasi नेशनल प्रेस डे गलोइना स्टेट जर्नलिस्ट अवार्ड येंथोकदबा दु ngasi येंथोखित्रे अथपु मतमना मणिपुर की चीफ मिनिस्टर न सरक यादुना येंथोकनि हाइदुना DIPR की डायरेक्टर डॉक्टर सीतारंजन सिंह न तिल्लिबा मियामदा लाथोखि हाइदि अतोपा पाउमदना अयुक्त फोंगलिबा पाउक्सी सिंगी मफमदा हॉकर्स एसोसिएशन वाफम खरा थमलकली थौबाल डिस्ट्रिक्ट न्यूज़पेपर हॉकर्स एसोसिएशन की माइकेदी की मणिपुर नुंगती के अयुक्त फोंगलिबा पाउक्सी सिंगी मफमदा वाफम खरा थमली हाइना एसोसिएशन असिगी सेक्रेटरी लोकेंद्रो मोइरांगथेमना प्रेस थोक सिरोलमना खंगरकली सिरोलसिन हाय हौजु मणिपुर की मफम खुदिंगदा प्रेस हाउस अमना मसागी ओइबा हॉकर थदोक्तुना मियामना पाउक्से येंथोकलिबसि थौबाल डिस्ट्रिक्ट न्यूज़पेपर हॉकर्स एसोसिएशन की माइकेदी यानिंगदे हॉकर्स हारिब सिनफम सही किया मियाम की खंदुना नुंगजु नुंगसा अयिंग असा थीदना लाक्लिबा हॉकर्स सिंग असिबु तानथोलगा अखोइगी प्रेस न फोंगबा पाउक्सीनि अखोइगी ओइबा हॉकर येंथोकदबनि हाइबा वाफम थौबाल डिस्ट्रिक्ट न्यूज़पेपर हॉकर्स एसोसिएशन कोनबा मफम सिंगदि सतनबा यारोय मरम अदुना प्रेस सिंगनसु अदोमदोमगी प्रेस का पाउक्सी सिंगी हॉकर थदोकपा ताराबदि सही किया सिनफम सिदा थबक तौदुना लेरक्लबा थौबाल डिस्ट्रिक्ट न्यूज़पेपर हॉकर्स एसोसिएशन दगी हान अयाब लौबियो हाइदि सिरोलसिन हाई एसोसिएशन की वरेप की वांगबर थबक तौरक्लबदि मदु थेंगनब एसोसिएशन की मेकेदगी सेम सादुना लೈ हाइना फोंदोरक्ली
loina mamang thaktasu association asinasu haijakhiba leirabani hawker leibigi press leibani press leibigi hawker leibini haiba wapam asi association asigi phirepni hairenasu pawsida su palakli loisilakpoina to papamna class 11 gi history lerekta Kuki gi maramda lana yauriba wapam somthokadabani maesor Council of Higher Secondary Education Manipur ko semna phongba class 11 gi history of Manipur hariba leiriga sida Kuki sing prehistoric matamdagi Manipur leirakhi bane haina yauriba wapam yaningdaba loinana athupa matamda yauriba wapam asi sumthoknaba political activist Mesha Thanaujamna Education Minister Tes Basanta Kumar Takshinkre ngasi Mesha Thanaujamna Education Minister unaduna ayiba sirol ama piduna aroi aswaiba aranba wapam asi semdokna batakshinkhi Education Minister Tes Basanta Kumar unaraba matung paugi mipam amada Mesha na hai Lairik asida yauriba wapam asi aranba oibana hauji class 11 gi mairoi singna tamliba lairik asi ngasi nongmani gi manungda thingjinana ba thabak lakhotлагani haibigi thajaba pirakhi hari Mesha na hai lairik asi gi lamai mapan subada yauriba The Cookies haiba topic asida yauriba wapam asi yumpham yaudaba mairoi singbo aranba maikira pubiya ba tawani Manipur Kuki sing kunthra gomdoi suba AD gi mamangdagi lairamba kanglupni haidiba lairik asibu idiba aiba Dr. M. Kauba amadi aiba B.S. Harmana wapam asi matawkramna haibano haibadusu sengdokpi waiki magna makha taraduna Manipur lairamkhiba British ki Major General Sir James Johnston na iramkhiba Manipur and the Naga Hills Kauba lairik asigi lamai nipuga mangada Kuki singa sikumja English singa magasani panga kunthra dagi English singa agasani panga nipu phawagi manungda lakhibani haina pali Nakalamuram the Anglo Kuki War 1917 to 1919 hariba lana sithokiba leiti haina Ministry of Home Affairs na lauthokiba leikrabasu Sashinaba lanphamasigi matana Delhi University gi MA History syllabus ta tamlamkiba lebak thibanaki Kuki aiba Jangkhomang Guiti amadi Thongkhulal Haukibna iba lairik asi leba asigi masakna University amada tamlamba asina Manipur gi puari pu malemda lana sandongnaba asoba marama moidi lairik asi tamlamliba Delhi University desu athuba matamda wakachero lankhatuna aranba yumpham yaudub lairik asi hingjinminaba khongthang lakhotлагani haina su RPA athawalagi National Secretary Mesha Thanaujamna makhatana phongdokhi adu hausukuina di myam pau sumatang sa lusinjarge musumyam puna nobab tet ngaminasi